Thaina mamangai ki warini. Masil manau makhoi nipal khungang amata leirami. Makhoi nipal adugi manungda khwaidagi ahal aduna nupini. Aduga makhoi taret adubuna nupa ngaktani. Laibak thibadi makhoi nupa taret ki masi oiribi nupi adu lukrabi oina mapamda halaktuna leirami. Lukrabi masi adugi masa amata poklamde. Maram aduna manau taret aduga loinana yamna wana punsi hinglami. Manau nupa taret aduna hidingala lonba satkhraga mayum maduda matomta leihorami. Nongmadi numidang ama masi aduna khamin ironba saningi haiduna khamin khara phulami. Khamin sing adu phutpa loiraga masi aduna ironaba thaurang tawrakpada khamin sing adugi manungda khamin amadi makoklom thangba saruk adu miyoibagi haksangi kok yamna mana panba uraklami. Madu ubada masi aduna khamin adugi mathanglom thangba saruk adu thangna kakthalaga lukha komda langthokirami. Aduga khamin sing adu ningthina irolaba matungda manau taret aduga loinana sak saraba matungda numidang adu tumlami. Asumna nong mahawkre nong amung halaktuna manau taret adu mathang haugannakhiduna magi mathau tawba hunare. Ngahak lairaba matung angang ama kappagi khonsel tai haiduna yengnarubada masada yaudaba makok ngakta ngairaga angang ama lukha komda famlaga kaplaga leirami. Angang adu ubada manau taret aduna sangsilubadadi makok ngakta ngairaga angang adu ngarang numida masena langthokiba mi makok manba khamen aputpa aduna olakpa oiramle. Lukha komda kaptuna leiriba mi makok adu manau taret aduna loksinbiduna imungda leiribi masiegi manakta puduna sanglakhi. Aduga masibu kauraduna thiraklami. Manau taret ki khonjal tabada masiedu harauna khumduna manau singda kari taurage haina hanglai. Ise akoina purakliba makok ngakta ngairaba angang ase isena ngarang khamen phutpada yarokpa mi makok manba lukha komda langthokiba khamen ato aduna olakpa angang aduna angang ase isegi oijaro. Isena ne chena naukoduna sawa sare fanaba yoktuna isegi haibado oijaro. Manau singi wa tabada masieduna harauna khumlakhi. Fare adudi angang ado iseda piro isena icha sakna yoklaki. Asumna makhong makhot amadi masa pumba amata yaudhraba makok ngakta ngairaba angang ado saunaba yokpa hokre. Asumna asum haukhibana nongma haukhibana makok adu sawa sare pharakle. Pakhang pungkak pharaklabada makok adu mamana kadaida soikigadage khanduna yamna seksinna senarami. Asum tawna makok adu mama amadi mamagi mapanupa mama taret aduga yamna nungaina punsi hinglaklami. Matam khara leiraba matung mama taret adu hidingala lonba amuk satnanaba thaurang tawrami. Mama sing aduna hidingala lonba satkani haiba tabada makok aduna mama sing aduda mahaksu pubiyu lam yamna yengningi haiduna ningai tawrami. Adubu mama amati mama taret aduna nangdi angang oiri adugisu mathakta nakung nakut panbasu natte hore lambida khudong thiba thoklaka wagani nahak satpa yaroi haiduna makokta harami. Adubu makok adunati mahaksu hidingala lonba satkani mahakpu pudaba yaroi haiduna yamna kanna ningai tawrami. Mama taret amasung makoki mama aduna fare hidingala lonba yauro harami. Asumna makok adu mama taret kaloinana hidingala lonba satlagani lam koiba fanglagani haiduna yamna harauna leikre. Madugi matung mama taret adu hidingala lonba satnanaba thaurang tawba hokre. Masena manau taret aduda masa makok adubu ningthina pubiyu haijarami. Manau taret aduda mahaki masa makok asi mimanadraba isani saujabagi watani pokpada ngariba angang na henado mapangal kanbani haiduna sinaraduna masabu seksinna pubiyu haiduna hana manau singda masena seksinna sinarami. Asum tawna makok adu mama taret aduga loinana hidingala lonba satkre. Mama taret aduna asauba fi amana ningthina phaija saraga hi amagi manungda thamle. Adudagidi hi adu makoki mama singna holaga asauba turel amagi khongnungda asum hontaraglami. Asum lakpana asauba hidel amada hidu thunglari. Hidel adugi manakta leiba khul amadagi potsai kaya laurunaba mama singna thaurang tawba hore. Mama taretna makokta hare. Makok aikhoi khul sidagi sing hawaina singba laurugi
ꯅꯪꯗꯤ ꯅꯈꯣꯡ ꯅꯈꯨꯠꯁꯨ ꯄꯥꯟꯗꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯄꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯀꯅꯤ ꯅꯪꯁꯨ ꯋꯥꯔꯅꯤ ꯑꯗꯨꯅ ꯃꯀꯣ ꯅꯪ ꯍꯤꯗꯦꯜ ꯑꯁꯤꯗ ꯍꯤ ꯑꯁꯦ ꯁꯪꯂꯒ ꯑꯗꯨꯝ ꯂꯩꯔꯝ ꯀꯅꯥꯁꯨ ꯀꯤꯔꯨꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯃꯐꯝꯅꯤ ꯃꯤ ꯂꯥꯛꯂꯒ ꯍꯪꯂꯛꯂꯁꯨ ꯃꯥꯃ ꯇꯔꯦꯠꯀꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯌꯨ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯃ ꯇꯔꯦꯠ ꯄꯟꯊꯗꯅ ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯃꯀꯣꯛ ꯑꯗꯨ ꯍꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯩꯖꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯤꯟꯗꯨꯅ ꯃꯥꯃ ꯇꯔꯦꯠ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯀꯣꯛ ꯑꯗꯨꯅ ꯐꯩꯖꯥ ꯃꯊꯛꯇ ꯈꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯂꯥꯏꯔꯦꯜ ꯑꯃ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯀꯣꯛꯅ ꯂꯩꯔꯤꯕ ꯍꯤꯗꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯀꯣꯛꯅ ꯂꯩꯔꯤꯕ ꯍꯤꯗꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯀꯣꯛꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯆꯥꯗꯕ ꯃꯈꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯍꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯥꯏꯔꯦꯜꯅ ꯍꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯂꯥꯏꯔꯦꯜꯅ ꯍꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯃꯌꯥꯅ ꯆꯤꯛꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯍꯤ ꯆꯤꯛꯈꯥꯏꯕ ꯍꯧꯔꯛꯄ ꯑꯗꯨ ꯎꯕꯗ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯃ ꯇꯔꯦꯠ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨꯁꯨ ꯆꯩꯕꯤꯔꯒꯅꯤ ꯍꯥꯏꯅ ꯀꯤꯔꯝꯃꯤ ꯂꯥꯏꯔꯦꯜꯅ ꯍꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯛꯈꯥꯏꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛꯅ ꯂꯥꯏꯔꯦꯜꯗ ꯍꯥꯏꯔꯛꯏ ꯍꯦ ꯂꯥꯏꯔꯦꯜ ꯅꯍꯥꯛ ꯍꯤ ꯑꯁꯤ ꯆꯤꯛꯀꯅꯨ ꯅꯍꯥꯛꯅ ꯍꯤ ꯑꯁꯤ ꯆꯤꯛꯈꯥꯏꯔꯕꯗꯤ ꯍꯣꯔꯦꯟ ꯃꯥꯃ ꯇꯔꯦꯠ ꯂꯥꯛꯂꯒ ꯑꯩꯕꯨ ꯆꯩꯔꯒꯅꯤ ꯑꯩꯍꯥꯛ ꯃꯥꯃ ꯇꯔꯦꯠ ꯑꯗꯨꯅ ꯍꯤ ꯑꯁꯦ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯅꯍꯥꯛꯅ ꯍꯤ ꯑꯁꯦ ꯆꯤꯛꯈꯥꯏꯔꯕꯗꯤ ꯃꯥꯃ ꯇꯔꯦꯠꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯔꯒꯅꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯒꯅꯤ ꯑꯗꯨꯅ ꯂꯥꯏꯔꯦꯜ ꯅꯍꯥꯛ ꯆꯠꯂꯣ ꯍꯤ ꯑꯁꯤꯗ ꯆꯤꯛꯄ ꯌꯥꯔꯣꯏ ꯅꯍꯥꯛꯅ ꯅꯌꯥ ꯑꯗꯨ ꯍꯥꯀꯠꯆꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯛꯅꯤꯡꯕ ꯄꯣꯛꯂꯕꯁꯨ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃ ꯊꯤꯔꯒ ꯆꯤꯛꯂꯨꯆꯣ ꯂꯥꯏꯔꯦꯜ ꯑꯗꯨ ꯃꯀꯣꯛꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯗꯨ ꯊꯣꯏꯅ ꯇꯥꯔꯨꯕ ꯇꯧꯗꯅ ꯍꯤ ꯑꯗꯨ ꯑꯁꯨꯝ ꯆꯤꯛꯈꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯔꯦꯜꯅ ꯍꯤ ꯑꯗꯨ ꯑꯁꯨꯝ ꯆꯤꯛꯈꯥꯏꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯃ ꯇꯔꯦꯠꯅ ꯁꯣꯏꯗꯅ ꯁꯥꯎꯔꯒꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯦ ꯂꯥꯏꯔꯦꯜ ꯅꯍꯥꯛ ꯃꯀꯣꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯇꯥꯗ꯭ꯔꯕꯔꯥ ꯅꯍꯥꯛ ꯍꯤ ꯆꯤꯛꯄꯗꯣ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯀꯣꯛ ꯑꯩꯒꯤ ꯊꯧꯅꯥ ꯈꯪꯍꯟꯒꯅꯤ ꯃꯀꯣꯛꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯂꯥꯏꯔꯦꯜꯅ ꯍꯤ ꯆꯤꯛꯄꯗꯨ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯀꯣꯛ ꯑꯗꯨ ꯂꯥꯏꯔꯦꯜ ꯑꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯂꯥꯏꯔꯦꯜ ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯈꯣꯡ ꯏꯈꯨꯠ ꯄꯥꯟꯗꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯁꯥꯔꯤ ꯈꯪꯒꯅꯤ ꯃꯀꯣꯛ ꯑꯩꯒꯤ ꯏꯒꯨꯟ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛ ꯑꯗꯨ ꯍꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯩꯖꯥ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯊꯔꯛꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯀꯟꯅ ꯆꯤꯛꯂꯝꯃꯤ ꯃꯀꯣꯛꯅ ꯂꯥꯏꯔꯦꯜꯒꯤ ꯈꯣꯏꯗꯧꯗ ꯀꯟꯅ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯂꯥꯏꯔꯦꯜ ꯑꯗꯨ ꯅꯥꯃꯟꯈꯤꯕꯅ ꯍꯤꯗ ꯆꯤꯛꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨꯅꯗꯤ ꯂꯥꯏꯔꯦꯜꯒꯤ ꯈꯣꯏꯗꯧꯗ ꯆꯤꯛꯄ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯦ ꯂꯥꯏꯔꯦꯜ ꯑꯗꯨ ꯅꯥꯃꯟꯈꯤꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯝꯃꯤ ꯐꯅ ꯀꯟꯅ ꯆꯣꯡꯂꯕ ꯐꯥꯎꯕ ꯃꯀꯣꯛꯅ ꯂꯥꯏꯔꯦꯜꯒꯤ ꯈꯣꯏꯗꯧꯗ ꯆꯤꯛꯂꯤꯕꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯖꯕꯤꯌꯨ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯁꯤ ꯄꯤꯒꯦ ꯑꯩꯒꯤ ꯈꯣꯏꯗꯧꯗ ꯆꯤꯛꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯖꯔꯛꯏ ꯑꯁꯨꯝꯅ ꯂꯥꯏꯔꯦꯜꯅ ꯍꯟꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯃꯀꯣꯛꯁꯨ ꯌꯥꯔꯦ ꯂꯥꯏꯔꯦꯜꯒꯤ ꯈꯣꯏꯗꯧꯗ ꯆꯤꯛꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯀꯣꯛꯅ ꯂꯥꯏꯔꯦꯜꯗ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯛꯂꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯃꯄꯨꯛ ꯃꯅꯨꯡꯗꯒꯤ ꯑꯣꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯈꯤ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯀꯣꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯕꯅꯤ ꯅꯍꯥꯛꯅ ꯍꯦꯛ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯈꯨꯗꯣꯞ ꯑꯁꯤꯅ ꯂꯪꯕꯗ ꯈꯨꯗꯛꯇ ꯂꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨ ꯈꯨꯗꯣꯞ ꯁꯅꯥ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯃꯁꯤꯡ ꯑꯗꯨꯁꯨ ꯑꯆꯧꯕ ꯄꯣꯠꯌꯣꯝ ꯀꯌꯥ ꯄꯨꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨ ꯍꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯂꯥꯏꯔꯦꯜꯅ ꯆꯤꯛꯈꯤꯔꯝꯕꯒꯤ ꯍꯤ ꯑꯇꯠꯄ ꯃꯐꯝ ꯑꯗꯨ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯎꯔꯝꯃꯤ ꯍꯤ ꯑꯇꯠꯄ ꯑꯗꯨ ꯎꯕꯗ ꯃꯥꯃꯁꯤꯡ ꯑꯗꯨ ꯊꯕꯛ ꯋꯥꯔꯨꯕꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛꯇ ꯍꯤ ꯑꯗꯨ ꯀꯅꯥꯅ ꯆꯤꯛꯊꯠꯂꯤꯕꯅꯣ ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯈꯤ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ
Loinana lairelna mangonda piramba sana khudop yayoiba adu karigumbada mamasing aduna khangkiba thoklabadi soidana mamasing aduna laukragani hainasu makokna khalami. Maram aduna magi mamasingna sairabasu karigumba amata khongkraroi haina sabyungna khalami. Asumna tumina laisinkiba asida mamasing adu amuka hena sauninglaklami. Loinana makokta yamna tamthina furaga sairai. Nakong khutsu pandaba angang nangna ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯤ ꯅꯍꯥꯛꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯄ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯂꯨꯈꯥꯛ ꯀꯣꯝꯗꯒꯤ ꯈꯨꯜꯂꯛꯄ ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕ ꯁꯥꯔꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯈꯤ ꯇꯨꯔꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯅꯊꯟꯇ ꯃꯔꯥꯏꯅ ꯁꯤꯖꯅꯤ ꯅꯍꯥꯛ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ ꯀꯣꯏ ꯇꯔꯦꯠꯀꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯦ ꯑꯗꯨꯕꯨꯁꯨ ꯋꯥꯍꯟꯕ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯥꯃꯁꯤꯡꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯆꯩꯕ ꯌꯥꯕ ꯆꯩꯔꯕꯒꯤ ꯇꯨꯡꯗ ꯅꯊꯟꯇ ꯁꯤꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯄꯩꯖꯥ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯀꯣꯛ ꯑꯗꯨ ꯇꯨꯔꯦꯜꯗ ꯖꯝ ꯂꯥꯎꯅ ꯂꯪꯊꯔꯝꯂꯒ ꯃꯥꯃ ꯇꯔꯦꯠ ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯍꯤ ꯑꯗꯨꯗ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯤꯔꯕ ꯊꯦꯜ ꯑꯃꯗ ꯊꯨꯡꯂꯔꯦ ꯅꯤꯡꯊꯤꯔꯕ ꯊꯦꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯀꯣꯛꯅ ꯎꯔꯝꯃꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯄꯥ ꯂꯩꯇꯅ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯀꯣꯛꯅ ꯇꯁꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯖꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯀꯣꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯤꯕ ꯊꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯠ ꯂꯥꯎꯅ ꯍꯦꯛ ꯐꯥꯎꯒꯠꯂꯛꯈꯤ ꯃꯀꯣꯛꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗꯒꯤ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯄꯗꯨ ꯎꯔꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯀꯣꯛꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯃꯥꯃꯁꯤꯡꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯠꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯃꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯣꯠꯌꯣꯝꯁꯤꯡ ꯄꯨꯝꯅꯃꯛ ꯍꯣꯟꯖꯤꯟꯕ ꯍꯧꯔꯛꯏ ꯃꯥꯃꯁꯤꯡꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯃꯀꯣꯛ ꯑꯗꯨ ꯌꯥꯎꯔꯛꯇꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯆꯦꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯃꯆꯥ ꯃꯀꯣꯛ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯃꯅꯥꯎ ꯇꯔꯦꯠꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯀꯣꯛꯇꯣ ꯂꯪꯊꯣꯛꯂꯝꯂꯦ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯤꯔꯝ ꯑꯗꯨꯗ ꯍꯤ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯒ ꯃꯌꯥꯅ ꯍꯤ ꯆꯤꯛꯊꯠꯂꯝꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯌꯧꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠ ꯆꯪꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯀꯔꯤꯁꯨ ꯈꯨꯝꯃꯨ ꯌꯥꯗꯦ ꯉꯥꯡꯉꯨ ꯍꯥꯏꯕꯕꯨ ꯌꯥꯗꯦ ꯑꯗꯨꯅ ꯏꯆꯦ ꯃꯀꯣꯛꯇꯣ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯏꯆꯦ ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯦ ꯌꯥꯝꯅ ꯋꯥꯔꯛꯀꯅꯤ ꯑꯗꯨꯅ ꯏꯆꯦ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨꯗ ꯅꯅꯥꯎ ꯇꯔꯦꯠꯁꯨ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯇꯔꯦꯠꯅ ꯃꯆꯦꯕꯨ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦꯗꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯀꯧꯔꯕꯅꯤꯅ ꯅꯨꯡꯁꯤꯒꯅꯨ ꯌꯥꯗꯦ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯀꯞꯅ ꯀꯞꯅ ꯃꯆꯥꯗꯣ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯄꯥꯟꯗꯦ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯌꯧꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯀꯣꯛ ꯑꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯈꯤꯜꯂꯔꯦ ꯃꯆꯥ ꯃꯀꯣꯛ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯀꯞꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯃꯁꯤꯡꯒꯤ ꯍꯤ ꯆꯤꯛꯊꯠꯂꯨꯔꯤꯕ ꯑꯕꯣ ꯏꯃꯥꯗꯤ ꯏꯆꯥ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯀꯌꯥꯗ ꯋꯥꯔꯦ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯆꯥ ꯆꯥꯎꯔꯁꯤꯗꯤ ꯏꯃꯥ ꯍꯤꯗꯣ ꯑꯩꯅ ꯆꯤꯛꯊꯠꯄ ꯅꯠꯇꯤꯌꯦ ꯁꯦ ꯀꯣꯟꯅ ꯂꯤꯔꯒꯁꯤ ꯏꯃꯥ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯁꯤ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ ꯃꯀꯣꯛꯀꯤ ꯋꯥ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯉꯛꯂꯝꯃꯤ ꯃꯆꯥꯕꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯦꯅ ꯃꯆꯥ ꯃꯀꯣꯛ ꯄꯨꯔꯗꯨꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯎꯕꯗ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯀꯣꯛ ꯂꯩꯔꯕꯗꯤ ꯃꯆꯦ ꯑꯗꯨꯕꯨꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯇꯔꯦꯠꯅ ꯃꯆꯦꯕꯨ ꯇꯥꯟꯊꯣꯔꯛꯂꯦ ꯃꯆꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥ ꯃꯀꯣꯛ ꯄꯨꯔꯒ ꯊꯣꯔꯛꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯃꯌꯨꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯀꯣꯛ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨꯀꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯌꯣ ꯏꯆꯥꯅ ꯍꯥꯏꯕꯗꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯅꯆꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ
ꯑꯗꯨꯅꯅꯤ ꯏꯃꯥ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯅꯆꯥ ꯃꯀꯣꯛꯀꯤꯗꯃꯛ ꯏꯃꯥꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗ ꯅꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅꯅꯦ ꯈꯔ ꯍꯥꯏꯕꯤꯔꯨ꯫ ꯏꯃꯥ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯅꯆꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯏꯃꯥ꯫ ꯃꯆꯥ ꯃꯀꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯇꯥꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯃꯆꯥ ꯃꯀꯣꯛꯇ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ꯫ ꯃꯗꯣ ꯄꯜꯍꯩꯕ ꯋꯥ ꯅꯠꯇꯦ, ꯂꯥꯏꯅ ꯁꯥꯎꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯇꯥꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯏꯆꯥ ꯄꯨꯟꯅꯅꯦ ꯅꯤꯡꯊꯧꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫